ꯄꯤꯛꯂꯕ ꯈꯨꯡꯒꯪ ꯑꯃꯒꯤ ꯂꯩꯀꯥꯏꯗ ꯌꯨꯝ ꯑꯃ ꯂꯩꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯌꯨꯝ ꯑꯗꯨꯗ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯈꯛ ꯂꯩꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯌꯨꯝ ꯑꯗꯨꯒꯤ ꯅꯨꯄꯤ ꯑꯗꯨ ꯌꯥꯝꯅ ꯏꯄꯪ ꯄꯪꯖꯕꯤ ꯑꯃꯗꯤ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨ ꯌꯣꯡꯅ ꯌꯥꯝꯅ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯕ ꯃꯐꯝ ꯑꯣꯏꯔꯝꯃꯤ꯫ ꯍꯣ ꯃꯣꯏ ꯇꯥꯃꯣ, ꯍꯧꯒꯠꯂꯣ ꯍꯧꯒꯠꯂꯣ, ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯧꯒꯠꯇ꯭ꯔꯤꯕ꯭ꯔꯣ? ꯌꯣꯡꯅꯅꯦ ꯆꯐꯨꯁꯦ ꯊꯥꯡꯅ ꯄꯨꯈꯤꯗꯣꯔꯦ, ꯑꯃꯨꯛꯇꯪ ꯍꯧꯒꯠꯂꯨ ꯍꯥꯏꯕꯅꯦ꯫ ꯃꯁꯤꯒꯤ ꯅꯤꯄꯥꯁꯤꯅꯤ ꯉꯁꯥꯏꯗꯩ ꯑꯩꯅ ꯀꯧꯔꯤꯕꯁꯦ ꯇꯥꯗ꯭ꯔꯤꯁꯤ ꯑꯣꯏꯕ? ꯍꯧꯒꯠꯂꯣ ꯍꯧꯒꯠꯂꯣ꯫ ꯑꯁ ꯌꯣꯡꯁꯤꯅꯅꯦ ꯎꯊꯛꯇꯅꯦ ꯆꯐꯨꯁꯦ ꯄꯨꯈꯠꯂꯒ ꯆꯠꯈ꯭ꯔꯦꯅꯦ ꯇꯧꯔꯤꯁꯦ꯫ ꯑꯃꯨꯛꯇꯪ ꯍꯧꯒꯠꯂꯨ ꯍꯥꯏꯕꯅꯦ, ꯅꯥꯎꯔꯤꯗꯣ ꯄꯨꯗꯨꯅ ꯑꯃꯨꯛꯇꯪꯅꯦ ꯌꯣꯡꯁꯦ ꯇꯥꯜꯂꯣ ꯂꯥꯛꯑꯣ꯫ ꯑꯩꯒꯤꯅꯦ ꯏꯃꯥꯅ ꯌꯨꯝꯗꯒꯤ ꯍꯥꯞꯄꯤꯔꯛꯄ ꯑꯎꯟꯄꯣꯠꯀꯤ ꯆꯐꯨꯅꯤꯅꯦ ꯇꯧꯔꯤꯕꯁꯦ꯫ ꯑꯝꯇ ꯂꯥꯛꯑꯣ ꯑꯝꯇ ꯂꯥꯛꯑꯣ꯫ ꯁꯦ ꯌꯣꯡꯁꯤꯅꯅꯦ ꯂꯩꯀꯥꯏ ꯂꯥꯟꯅ ꯄꯨꯈꯤꯕ ꯇꯥꯔꯦ꯫ ꯑꯃꯨꯛꯇꯪ ꯍꯧꯒꯠꯂꯨ ꯍꯥꯏꯕꯅꯦ, ꯌꯣꯡꯁꯤꯅꯅꯦ ꯙꯝꯀꯥ ꯇꯧꯗꯅ ꯂꯩꯔꯤꯕꯁꯦ ꯑꯝꯇꯪ ꯌꯦꯡꯉꯣ ꯂꯥꯎꯅꯤ ꯅꯪꯕꯨ꯫ ꯀꯌꯥꯇ ꯎꯁꯤꯠꯇꯤꯕ꯭ꯔꯅꯣ ꯌꯦꯡꯉꯨꯅꯦ, ꯃꯃꯤꯠꯀ ꯐꯥꯛꯇꯣꯛꯑꯗꯅ ꯙꯝꯀꯥꯒ ꯇꯧꯔꯗꯅ ꯅꯨꯄꯤꯅꯦꯅ ꯎꯁꯤꯠꯇ꯭ꯔꯤꯕꯅꯤꯅꯦ ꯃꯁꯤꯒꯤ ꯌꯣꯡꯁꯦ꯫ ꯑꯝꯇꯪ ꯂꯥꯎ ꯍꯥꯏꯅ ꯍꯥꯏꯕꯁꯨ ꯇꯥꯗꯦ ꯇꯧꯔꯤꯕ꯫ ꯌꯣꯡ ꯍꯅꯨꯕ, ꯆꯥꯛꯇꯣ ꯆꯥꯔꯒꯅꯦ ꯑꯩꯒꯤ ꯆꯐꯨꯗꯣ ꯊꯝꯃꯝꯃꯨꯀꯣ꯫ ꯑꯩꯈꯣꯏ ꯏꯃꯥꯅꯅꯦ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯅꯅꯦ ꯍꯥꯞꯄꯤꯔꯛꯈ꯭ꯔꯕ ꯑꯎꯟꯄꯣꯠꯅꯤ꯫ ꯅꯪꯒꯤ ꯆꯥꯒꯗꯕ ꯆꯥꯔꯒꯅꯦ ꯑꯩꯒꯤ ꯆꯐꯨꯗꯨ ꯑꯗꯨꯝ ꯊꯝꯕꯤꯔꯝꯃꯨꯍꯦ꯫ ꯑꯁ ꯇꯧꯔꯤꯁꯦ ꯌꯦꯡꯉꯨꯅꯦ, ꯑꯣꯟꯊꯣꯛꯅ ꯁꯥꯎꯅꯤꯡꯈ꯭ꯔꯦꯗꯀꯣ꯫ ꯅꯪꯒꯤ ꯌꯣꯡꯗꯨꯗꯤ ꯅꯪꯒꯤ ꯅꯀꯨꯕꯣꯛ ꯊꯣꯛꯄꯅꯤꯅ ꯅꯪꯅ ꯍꯥꯏꯕꯗꯣ ꯇꯥꯗꯅ ꯆꯐꯨꯗꯣ ꯊꯝꯃꯝꯒꯗꯧꯔꯤꯕꯅꯤ ꯅꯠꯇ꯭ꯔꯥ? ꯑꯩꯅ ꯀꯌꯥꯔꯛ ꯍꯟꯅ ꯊꯣꯡ ꯊꯥꯡ ꯂꯣꯟꯁꯤꯟꯗꯅ ꯂꯩꯌꯨ ꯃꯐꯝ ꯑꯁꯦ ꯌꯣꯡ ꯃꯔꯥꯡ ꯀꯥꯏ ꯈꯪꯉꯕꯗꯤ ꯅꯁꯥꯅ ꯈꯔ ꯆꯦꯛꯁꯤꯟꯕ ꯌꯥꯗ꯭ꯔꯣ? ꯁꯣꯅꯣ ꯐꯣꯅꯣ ꯆꯨꯔꯗꯅ ꯄꯨꯒꯦ ꯄꯨꯁꯅꯨ꯫ ꯅꯍꯥꯟ ꯃꯈꯩ ꯄꯨꯈꯤꯕ ꯀꯣꯟ ꯃꯌꯥꯝꯗꯨꯗꯤ ꯌꯦꯡꯉꯨꯁꯨ ꯆꯠꯂꯨ, ꯂꯩꯀꯥꯏꯗ ꯑꯩꯈꯣꯏ ꯀꯣꯟ ꯉꯥꯛꯇꯅꯤ ꯂꯩꯔꯤꯕꯗꯣ꯫ ꯅꯁꯥꯒꯤ ꯑꯎꯟꯄꯣꯠ ꯑꯣꯏꯔꯦ ꯑꯗꯨꯒꯗꯤ ꯄꯥꯝꯃꯨꯔꯦꯅꯦ ꯅꯠꯇ꯭ꯔꯥ? ꯅꯪꯁꯦ ꯁꯣꯅꯣ ꯑꯃ ꯏꯆꯨ ꯆꯨꯏꯅꯦ꯫ ꯀꯌꯥꯔꯛ ꯍꯟꯅ ꯍꯥꯏꯔꯕꯁꯨ ꯑꯗꯨꯝ ꯇꯧꯏ꯫ ꯊꯣꯡꯗꯣ ꯁꯄꯥꯛ ꯁꯄꯥꯛ ꯐꯥꯛꯅ ꯊꯝꯒꯅꯤ, ꯃꯅꯤꯡꯉꯣ ꯃꯃꯥꯡꯉꯣ ꯆꯥꯛ ꯊꯣꯡꯉꯦꯗꯅ꯫ ꯅꯁꯥꯅ ꯈꯔ ꯆꯦꯛꯁꯤꯜꯂꯨꯗꯅꯦ, ꯌꯣꯡꯅ ꯃꯔꯥꯡ ꯀꯥꯏꯔꯦ ꯈꯪꯉꯕꯗꯤ꯫ ꯆꯠꯂꯣ ꯀꯥꯡꯈꯗꯒꯤ ꯅꯥꯎꯔꯤꯗꯣ ꯄꯨꯗꯨꯅ ꯂꯥꯛꯎ꯫ ꯈꯣꯏꯗꯧꯅ ꯈꯣꯏꯗꯧ ꯈꯔ ꯂꯪꯈꯠꯄꯅꯦ ꯅꯣꯡꯉꯥꯜꯂꯛꯄꯁꯤꯒꯅꯦ ꯑꯣꯟꯊꯣꯛꯅꯅꯦ ꯁꯥꯎꯅꯤꯡꯈ꯭ꯔꯦ꯫ ꯑꯁ ꯌꯥꯔꯦꯁꯦ ꯈꯔ ꯉꯥꯡꯉꯗꯤ꯫ ꯁꯦ ꯅꯥꯎꯔꯤꯁꯤꯅꯅꯦ ꯌꯣꯡꯗꯣ ꯑꯃꯨꯛꯇꯪ ꯇꯥꯜꯂꯣ, ꯆꯐꯨꯗꯣ ꯄꯨꯈꯤꯕ ꯇꯥꯔꯦ꯫ ꯑꯩꯒꯤ ꯏꯃꯥꯅꯅꯦ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯅ ꯍꯥꯞꯄꯤꯔꯛꯈ꯭ꯔꯕ ꯆꯐꯨꯅꯤ꯫ ꯁꯦꯁꯦ ꯄꯥꯝꯃꯨꯅꯤ, ꯍꯧꯖꯤꯛꯇ ꯄꯥꯝꯃꯨꯅꯤ꯫ ꯅꯍꯥꯟ ꯃꯈꯩꯒꯤ ꯃꯥꯡꯈ꯭ꯔꯤꯕ ꯀꯣꯟ ꯃꯌꯥꯝꯗꯨꯗꯤ ꯄꯥꯝꯃꯨꯔꯣꯏꯅꯤ ꯅꯠꯇ꯭ꯔꯥ? ꯅꯁꯥꯒꯤ ꯑꯎꯟꯄꯣꯠ ꯑꯣꯏꯔ ꯑꯗꯨꯒ ꯄꯥꯝꯃꯨꯔꯤꯕꯅꯤ ꯍꯥꯏꯕ꯫ ꯃꯊꯪꯒ ꯍꯦꯛ ꯄꯨꯍꯜꯂꯨ, ꯑꯩꯅ ꯅꯪ ꯀꯩꯗꯧꯏ ꯌꯦꯡꯉꯨ꯫ ꯄꯤꯔꯧ ꯅꯥꯎꯔꯤꯗꯣ꯫ ꯑꯁ ꯐꯔꯦꯁꯦ, ꯈꯪꯉꯄꯣꯅꯤ ꯅꯇꯨ ꯁꯣꯅꯣꯅꯦꯅ ꯈꯪꯉꯁꯨꯅꯦ ꯀꯩꯗꯧꯒꯗꯣꯔꯤꯕꯒꯦ? ꯁꯣꯅꯣꯔ ꯐꯣꯅꯣꯔ ꯅꯨꯄꯤ ꯑꯃ ꯐꯪꯉꯤꯕꯗꯣ ꯅꯔꯥꯏꯕꯛꯇꯣ ꯁꯥꯕ꯭ꯔꯥ ꯏꯪꯕ꯭ꯔꯥ ꯌꯦꯡꯉꯨ꯫ ꯀꯥꯟꯅꯗꯦ ꯉꯥꯡꯗꯅ꯫ ꯌꯣꯡꯁꯦ ꯑꯃꯨꯛꯇꯪ ꯇꯥꯜꯂꯣ, ꯆꯐꯨꯁꯦ ꯄꯨꯈꯤꯕ ꯇꯥꯔꯦꯅꯦ꯫ ꯑꯁ ꯉꯥꯡꯅꯔꯤꯉꯩꯗꯅꯦ ꯑꯗꯨꯝ ꯄꯨꯗꯕꯨ ꯇꯧꯔꯦꯅꯦ꯫ ꯁꯦ ꯑꯃꯨꯛꯇꯪ ꯇꯥꯜꯂꯨ, ꯑꯃꯨꯛꯇꯪ ꯇꯥꯜꯂꯨꯁꯦ꯫ ꯈꯣꯏꯗꯧꯒ ꯈꯣꯏꯗꯧ ꯈꯔ ꯂꯪꯈꯠꯄꯅꯦ꯫ ꯃꯊꯪꯒꯅꯦ ꯆꯦꯛꯁꯤꯟꯗ꯭ꯔꯕꯗꯤ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯅꯨꯍꯦ꯫ ꯃꯇꯧ ꯑꯁꯨꯝ ꯇꯧꯗꯨꯅ ꯍꯥꯏꯔꯤꯕ ꯌꯨꯝꯒꯤ ꯅꯤꯄꯥ ꯑꯗꯨꯅ ꯌꯣꯡ ꯑꯗꯨꯕꯨ ꯅꯥꯎꯔꯤꯅ ꯀꯥꯞꯅ ꯇꯥꯟꯗꯨꯅ ꯆꯐꯨ ꯑꯗꯣ ꯌꯣꯡ ꯑꯗꯨꯗꯒꯤ ꯃꯨꯟꯗꯨꯅ ꯂꯧꯍꯧꯏ꯫ ꯏꯃꯥ, ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈ꯭ꯔꯕ ꯆꯐꯨꯅꯤꯀꯣ꯫ ꯀꯔꯤꯒꯨꯝꯕꯅꯦ ꯌꯣꯡ ꯑꯁꯤꯅ ꯄꯨꯈ꯭ꯔꯕꯗꯤꯅꯦ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯔꯣꯏ, ꯁꯥꯊꯤꯅ ꯅꯨꯡꯉꯥꯏꯔꯣꯏꯍꯦ꯫ ꯑꯁ ꯍꯌꯦꯡꯗꯒꯤꯗꯤ ꯃꯤꯠ ꯅꯥꯁꯦ ꯁꯤꯡꯗꯕ ꯌꯥꯗꯦꯕꯨ꯫ ꯑꯁ ꯑꯩꯅꯅꯦ ꯈꯔ ꯀꯣꯊꯣꯟ ꯆꯥꯗꯕꯁꯤꯒꯅꯦ ꯑꯣꯟꯊꯣꯛꯄꯅꯤꯗꯀꯣ꯫ ꯍꯧꯖꯤꯛꯇ ꯈꯪꯉꯕ? ꯅꯁꯥꯒꯤ ꯄꯣꯠ ꯑꯣꯏꯔ ꯑꯗꯨꯒꯗꯤ ꯄꯥꯝꯃꯨꯔꯅꯤꯑꯕ꯫ ꯅꯍꯥꯟ ꯃꯈꯩꯒꯤ ꯃꯥꯡꯈꯤꯕ ꯀꯣꯜ ꯂꯤꯛ ꯃꯌꯥꯝꯗꯨꯗꯤ ꯄꯥꯝꯃꯨꯔꯣꯏꯅꯦ꯫ ꯆꯦꯛꯁꯤꯟꯅ ꯈꯔ ꯂꯩꯕ ꯇꯝꯃꯨ꯫ ꯑꯁ ꯐꯔꯦꯁꯦ, ꯑꯗꯨꯝ ꯉꯥꯡꯗꯨꯅ ꯂꯩ꯫ ꯃꯇꯨꯡ ꯃꯅꯥꯎ ꯆꯦꯛꯁꯤꯜꯂꯒ ꯂꯣꯏꯔꯦ ꯀꯩꯅꯣꯗꯨꯕꯨ꯫ ꯐꯔꯦ, ꯑꯩꯅꯦ ꯆꯐꯨꯁꯦ ꯑꯝꯇꯪꯅꯦ ꯐꯖꯅ ꯐꯦꯡꯗꯣꯛꯈꯤꯒꯦ꯫ ꯆꯥꯛ ꯊꯣꯡꯒꯦꯅ ꯇꯧꯔꯝꯕꯅꯤ꯫ ꯉꯔꯥꯡꯒꯤ ꯆꯥꯛ ꯈꯔ ꯂꯩꯕꯗꯣ ꯌꯣꯡꯁꯤꯅ ꯂꯣꯏꯅ ꯀꯣꯠꯇꯅ ꯆꯥꯈ꯭ꯔꯦ ꯇꯧꯔꯤꯁꯤ꯫ ꯑꯣꯟꯊꯣꯛꯅ ꯁꯥꯎꯅꯤꯡꯈ꯭ꯔꯦ꯫ ꯃꯣꯏ ꯕꯕꯥ, ꯆꯥꯛꯇꯣ ꯁꯥꯔꯤꯉꯩꯗꯅꯦ ꯆꯥꯔꯣ, ꯑꯗꯨꯒꯅꯦ ꯏꯃꯥꯅꯅꯦ ꯌꯨꯝꯗ ꯂꯥꯛꯇ ꯌꯥꯗꯦ ꯍꯥꯏꯔꯛꯄꯅꯤ꯫ ꯏꯪꯈꯣꯜꯒꯤꯅꯦ ꯄꯣꯠꯆꯩ ꯈꯔꯅꯦ ꯂꯧꯔꯣ ꯂꯥꯎꯑꯣꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯏꯪꯈꯣꯜꯗꯅꯦ ꯄꯣꯠꯆꯩ ꯃꯌꯥꯝ ꯑꯃ ꯄꯥꯟꯕꯗꯣ ꯆꯥꯕꯤꯅꯕ ꯂꯩꯇ꯭ꯔꯦꯌꯦ꯫ ꯑꯩꯈꯣꯏꯁꯤꯒꯗꯤ ꯌꯣꯡꯅ ꯀꯔꯤꯁꯨ ꯊꯥꯕ ꯌꯥꯗꯦ꯫ ꯏꯁ ꯑꯣꯟꯊꯣꯛꯅ ꯇꯟꯈ꯭ꯔꯦꯗ꯫ ꯅꯨꯄꯤ ꯃꯄꯥꯝꯗꯒꯤ ꯄꯣꯠꯆꯩ ꯂꯧꯔꯒ ꯆꯥꯕꯁꯦ ꯑꯩꯗꯤ ꯑꯣꯟꯊꯣꯛꯅ ꯏꯀꯥꯏꯈ꯭ꯔꯦꯍꯦ꯫ ꯅꯪ ꯑꯣꯏꯅ ꯆꯠꯂꯨ, ꯑꯩ ꯇꯜꯂꯦꯕ꯫ ꯃꯤꯅ ꯀꯔꯤ ꯀꯔꯤ ꯈꯟꯈꯤꯅꯤ꯫ ꯑꯁ ꯑꯩꯅꯦ ꯏꯀꯥꯏ ꯍꯩꯅꯗꯦ ꯑꯩ꯫ ꯅꯪ ꯑꯣꯏꯅ ꯑꯗꯨꯝ ꯆꯠꯂꯨ꯫ ꯀꯗꯥꯏ ꯆꯥꯛꯇꯣ ꯁꯥꯔꯤꯉꯩꯗ ꯆꯥꯔꯒꯦ꯫ ꯆꯥꯛꯇꯣ ꯂꯥꯝꯅ ꯂꯣꯏ꯫ ꯆꯐꯨꯗꯨꯕꯨ ꯅꯪ ꯐꯖꯅ ꯐꯦꯡꯈꯤꯕ ꯅꯠꯇ꯭ꯔꯣ? ꯇꯟꯈ꯭ꯔꯦ꯫ ꯀꯩꯅꯣ ꯐꯖꯅ ꯐꯦꯡꯗ꯭ꯔꯗꯤ? ꯁꯥꯄꯣꯟꯒ ꯂꯩꯉꯣꯏꯒ ꯇꯧꯅ ꯐꯖꯅꯅꯦ ꯇꯧꯅ ꯇꯛꯅ ꯐꯦꯡꯉꯤꯕꯅꯤ꯫ ꯑꯁꯤꯕꯨ ꯋꯥꯅꯦꯅ ꯉꯥꯡꯉꯤ꯫ ꯑꯗꯣ ꯆꯥꯛꯇꯣ ꯆꯥꯔꯒꯅꯦ ꯌꯨꯝꯗ ꯈꯔ ꯆꯠꯂꯨꯁꯨ꯫ ꯆꯠꯇꯕ ꯌꯥꯗꯦ꯫ ꯀꯔꯤꯒꯤ ꯏꯀꯥꯏꯒꯗꯧꯔꯤꯕꯅꯣ? ꯑꯩꯒꯤ ꯌꯨꯝꯁꯨ ꯅꯪꯒꯤ ꯌꯨꯝꯅꯤ ꯀꯩꯅꯣ꯫ ꯑꯁꯤꯕꯨ ꯋꯥꯅꯦꯅ ꯉꯥꯡꯉꯤ꯫ ꯃꯇꯧ ꯑꯁꯨꯝ ꯇꯧꯗꯨꯅ ꯍꯥꯏꯔꯤꯕ ꯅꯤꯄꯥ ꯑꯗꯨ ꯅꯨꯄꯤ ꯃꯄꯥꯝꯗ ꯃꯃꯥꯅ ꯀꯧꯔꯤꯕ ꯑꯗꯨ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯁ ꯌꯣꯡꯁꯦ ꯑꯃꯨꯛ ꯆꯪꯈ꯭ꯔ ꯃꯥꯅꯦ ꯇꯧꯔꯤꯁꯤ꯫
ꯑꯣꯟꯊꯣꯛꯄꯅꯤꯗꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯤꯕ ꯅꯤꯄꯥ ꯑꯗꯨ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯄꯥꯝꯗ ꯑꯁꯨꯝ ꯂꯥꯛꯇꯨꯅ ꯃꯌꯨꯝ ꯑꯗꯣ ꯌꯧꯔꯛꯂꯝꯃꯤ ꯃꯃꯥ ꯑꯗꯨꯅ ꯊꯣꯡꯒꯥꯟꯗ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯍꯩꯃ ꯏꯃꯥꯗꯤ ꯑꯩ ꯂꯥꯛꯄ ꯉꯥꯏꯔꯝꯂꯤꯕ꯭ꯔꯣ ꯏꯃꯥ ꯑꯁ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈ꯭ꯔꯦ ꯏꯃꯥ ꯑꯩ ꯏꯀꯥꯏꯅ ꯂꯥꯛꯏꯕꯅꯤ ꯑꯁ ꯏꯃꯥꯅ ꯑꯩꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯕꯁꯤ ꯎꯕꯗ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈ꯭ꯔꯦ ꯏꯃꯥ ꯍꯔꯥꯎꯗ꯭ꯔꯕꯗꯤ ꯀꯩꯅꯣ ꯏꯌꯥ ꯂꯥꯛꯑꯅꯤꯅ ꯉꯁꯥꯏꯗꯒꯤ ꯏꯅꯦꯝꯗꯤ ꯉꯥꯏꯗꯨꯅ ꯂꯩꯕꯅꯤ ꯂꯥꯛꯑꯣ ꯏꯃꯥꯅꯅꯦ ꯅꯪꯒꯤ ꯆꯥꯅꯕꯅꯦꯅ ꯃꯊꯦꯜ ꯃꯀꯣꯏ ꯃꯌꯥꯝ ꯑꯃ ꯊꯣꯡꯂꯤꯕꯅꯤ ꯏꯃꯨꯡꯗ ꯆꯪꯉꯒꯅꯦ ꯄꯣꯊꯥꯔꯒ ꯆꯥꯛ ꯏꯁꯤꯡ ꯆꯥꯔꯒꯅꯦ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯨꯅꯕꯦ ꯂꯥꯛꯑꯣ ꯏꯃꯨꯡꯗꯅꯦ ꯆꯪꯅꯕꯒꯤ ꯇꯧꯔꯁꯤ ꯅꯪꯁꯨ ꯂꯝꯁꯥꯡ ꯂꯥꯛꯄꯒꯤ ꯋꯥꯔꯝꯂꯅꯤ ꯂꯥꯛꯑꯣ ꯏꯃꯨꯡꯗꯅꯦ ꯆꯪꯗꯅ ꯄꯣꯊꯥꯔꯨꯔꯁꯤꯀꯣ ꯃꯇꯧ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯅꯦꯝ ꯁꯥꯕꯤ ꯑꯗꯨꯅ ꯃꯌꯥꯅꯤꯄꯥ ꯑꯗꯨꯕꯨ ꯆꯥꯅꯕꯅꯤ ꯍꯥꯏꯗꯨꯅ ꯃꯊꯦꯜ ꯃꯀꯣꯏ ꯃꯌꯥꯝ ꯑꯃ ꯇꯧꯗꯨꯅ ꯃꯌꯥꯅꯤꯄꯥ ꯑꯗꯨꯕꯨ ꯄꯤꯖꯅꯕꯒꯤꯗꯃꯛꯇ ꯊꯧꯔꯥꯡ ꯇꯧꯔꯝꯃꯤ ꯁꯦ ꯏꯃꯥꯅꯅꯦ ꯅꯪꯉꯣꯟꯗ ꯄꯤꯖꯅꯤꯡꯗꯨꯅꯅꯦ ꯁꯣꯏꯕꯨꯝ ꯊꯣꯡꯕ ꯑꯃꯅꯦ ꯉꯥ ꯃꯆꯥꯒ ꯁꯣꯏꯕꯨꯝꯒ ꯑꯃ ꯊꯣꯡꯉꯦ ꯑꯗꯨꯒꯒꯤꯅꯦ ꯌꯨꯝꯗ ꯄꯥꯟꯕ ꯂꯐꯨ ꯊꯣꯔꯣꯗꯣ ꯑꯗꯨꯃ ꯑꯩꯅ ꯕꯣꯔꯥ ꯑꯃ ꯍꯧꯔꯦ ꯑꯗꯨꯒꯒꯤ ꯑꯃ ꯏꯔꯣꯜꯂꯦ ꯃꯁꯤꯗ ꯉꯥꯔꯧꯁꯨ ꯌꯥꯎꯕꯅꯤ ꯆꯥꯔꯣ ꯏꯃꯥꯅꯅꯦ ꯈꯪꯗꯦ ꯐꯅ ꯀꯟꯅ ꯋꯥꯅ ꯉꯁꯥꯏ ꯑꯌꯨꯛꯇꯒꯤ ꯍꯣꯠꯅꯔꯤꯕꯅꯤ ꯑꯩꯁꯨ ꯍꯛꯆꯥꯡꯁꯦ ꯀꯌꯥ ꯄꯥꯡꯗꯦꯅꯦ ꯍꯥꯟꯅꯗꯧꯅ ꯊꯕꯛꯅꯦ ꯒꯔꯒꯛ ꯁꯨꯕꯁꯨ ꯉꯝꯗꯦ ꯇꯧꯔꯤꯕ ꯑꯗꯨꯅꯅꯦ ꯅꯣꯏꯗ ꯈꯔ ꯂꯧꯔꯣ ꯂꯥꯎ ꯏꯪꯈꯣꯜ ꯄꯣꯠꯁꯤꯡꯗꯣ ꯀꯧꯔꯤꯕꯅꯤ ꯆꯥꯔꯣ ꯃꯌꯥꯅꯤꯄꯥ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯃꯅꯦꯝ ꯁꯥꯕꯤ ꯑꯗꯨꯅ ꯊꯣꯡꯂꯤꯕ ꯆꯥꯛ ꯏꯟꯁꯥꯡ ꯑꯗꯨ ꯑꯣꯟꯊꯣꯛꯅ ꯍꯥꯎꯅ ꯆꯥꯔꯝꯃꯤ ꯏꯃꯥꯒꯤ ꯉꯁꯤꯒꯤ ꯏꯟꯁꯥꯡꯁꯦ ꯑꯣꯟꯊꯣꯛꯅ ꯍꯥꯎꯈ꯭ꯔꯦꯍꯦ ꯏꯃꯥ ꯀꯔꯤ ꯏꯟꯁꯥꯡꯅꯣ ꯁꯤꯕꯨ ꯑꯣꯟꯊꯣꯛꯅ ꯍꯥꯎꯈ꯭ꯔꯦ ꯏꯃꯥ ꯄꯣꯛꯄꯗꯩ ꯆꯥꯔꯛꯇ꯭ꯔꯤꯍꯦ ꯏꯃꯥ ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯨ ꯅꯪꯕꯨ ꯁꯣꯏꯕꯨꯝ ꯊꯣꯡꯕꯒ ꯑꯃꯨꯛꯐꯥꯎ ꯆꯥꯗ꯭ꯔꯤꯕꯔꯅꯦ ꯑꯩꯈꯣꯏ ꯏꯕꯦꯝꯃꯅ ꯊꯣꯡꯂꯒ ꯄꯤꯖꯗ꯭ꯔꯣ ꯑꯣꯟꯊꯣꯛꯅ ꯍꯥꯎꯕꯅꯤꯗ ꯏꯃꯥꯅꯅꯦ ꯉꯥ ꯈꯔ ꯂꯩꯔꯝꯃꯤ ꯑꯗꯨꯒꯅꯦ ꯁꯣꯏꯕꯨꯝ ꯈꯔ ꯑꯩꯅ ꯁꯦꯝꯕ ꯑꯗꯨꯒ ꯊꯣꯡꯕꯅꯤ ꯅꯪꯕꯨ ꯅꯍꯥꯟ ꯃꯈꯩ ꯑꯃꯠꯇ ꯆꯥꯗ꯭ꯔꯤꯕꯔꯅꯦ ꯍꯥꯏꯔꯤꯁꯤꯕꯨ ꯍꯩꯃꯥ ꯀꯔꯤ ꯋꯥꯅꯣ ꯑꯩꯕꯨ ꯉꯁꯤꯗꯃꯛ ꯈꯪꯉꯤꯅꯤ ꯃꯤꯉꯣꯟꯗꯒ ꯍꯥꯏꯔꯨꯅꯨ ꯃꯤꯅꯒ ꯅꯣꯛꯈꯤꯅꯤ ꯁꯣꯏꯕꯨꯝꯗꯣ ꯂꯩꯔꯕꯗꯤ ꯏꯃꯥ ꯍꯥꯞꯄꯤꯒꯦꯅ ꯇꯧꯕ ꯏꯃꯥꯅꯅꯦ ꯂꯣꯏꯅ ꯊꯣꯡꯗꯣꯛꯈ꯭ꯔꯦ ꯇꯧꯔꯤꯕ ꯐꯔꯦ ꯅꯣꯡꯃ ꯂꯥꯛꯄꯗ ꯍꯥꯞꯄ ꯍꯥꯏꯅꯤ ꯆꯥꯔꯣ ꯑꯋꯥꯠ ꯑꯄꯥ ꯀꯔꯤ ꯂꯩꯒꯦ ꯏꯃꯥ ꯍꯥꯞꯄꯛꯀꯦꯗꯅ ꯌꯥꯔꯦ ꯏꯃꯥ ꯂꯣꯏꯅ ꯌꯥꯔꯦ ꯑꯣꯏ ꯏꯃꯥꯁꯨ ꯆꯥꯔꯣ ꯑꯣꯟꯊꯣꯛꯅ ꯍꯥꯎꯈ꯭ꯔꯦ ꯏꯃꯥꯒꯤ ꯏꯟꯁꯥꯡꯁꯦ ꯏꯃꯥ ꯆꯥꯔꯣ ꯐꯔꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯏꯃꯥꯁꯨꯅꯦ ꯆꯥꯛꯇꯣ ꯆꯈꯣꯝ ꯑꯃ ꯆꯥꯊꯣꯛꯂꯒꯅꯦ ꯏꯃꯥꯒꯤ ꯏꯪꯈꯣꯜꯗꯣ ꯌꯦꯡꯉꯨꯁꯤ ꯏꯃꯥꯅ ꯊꯥꯔꯤꯕ ꯄꯣꯠꯆꯩꯁꯤꯡꯗꯣ ꯆꯠꯇꯨꯅ ꯑꯃꯨꯛꯇꯪ ꯌꯦꯡꯉꯨꯁꯤꯀꯣ ꯍꯣꯏ ꯏꯃꯥ ꯆꯠꯂꯨꯁꯤ ꯑꯩꯁꯨ ꯏꯪꯈꯣꯜꯗꯣ ꯌꯦꯡꯅꯤꯡꯉꯤ ꯑꯩꯈꯣꯏ ꯑꯥꯗꯗꯤ ꯀꯔꯤꯝꯇ ꯊꯥꯕ ꯌꯥꯗꯦꯗꯣ ꯆꯥꯔꯣ ꯏꯃꯥ ꯆꯥꯛꯇꯣ ꯑꯩꯅꯦ ꯉꯥꯏꯔꯒꯦ ꯏꯃꯥ ꯆꯥꯔꯣ ꯑꯗꯨꯒ ꯏꯪꯈꯣꯜꯗꯣ ꯆꯠꯂꯨꯁꯤ ꯑꯁꯤꯅꯤ ꯏꯃꯥꯅꯅꯦ ꯈꯔ ꯇꯦꯛ ꯇꯧꯅ ꯁꯨꯖꯕ ꯏꯪꯈꯣꯜꯗꯨꯅꯤ ꯂꯝꯒꯗꯤ ꯆꯥꯎꯈ꯭ꯔꯄꯣꯅꯤ ꯂꯣꯏꯅ ꯁꯨꯕ ꯉꯝꯗꯦ ꯈꯔꯇꯅꯤ ꯑꯩꯅ ꯁꯨꯔꯤꯕꯁꯤ ꯑꯁꯣꯝꯗꯁꯤꯅ ꯀꯣꯕꯤꯅꯤꯗꯣ ꯑꯗꯨꯏ ꯑꯁꯣꯝꯗꯁꯨ ꯀꯔꯤꯅꯣ ꯏꯟꯁꯥꯡ ꯑꯩꯅ ꯊꯥꯖꯤꯟꯕꯅꯤ ꯑꯁꯤ ꯃꯌꯥꯝꯁꯦ ꯊꯤꯜꯂꯛꯀꯦ ꯇꯧꯕꯅꯤ ꯉꯝꯗꯅ ꯇꯧꯔꯤꯕꯅꯤ ꯈ꯭ꯋꯥꯡꯁꯦ ꯌꯥꯝꯅ ꯅꯥꯏꯅꯤ ꯑꯗꯨꯅꯅꯦ ꯅꯣꯏꯗ ꯂꯧꯔꯣ ꯂꯥꯎꯅ ꯀꯧꯔꯤꯕꯅꯤ ꯅꯣꯏꯒꯤꯗꯤ ꯌꯣꯡꯅ ꯀꯔꯤꯝꯇ ꯊꯥꯕ ꯌꯥꯗꯦꯅ ꯍꯥꯏ ꯏꯕꯦꯝꯃꯅ ꯁꯦ ꯌꯦꯡꯉꯨ ꯏꯪꯈꯣꯜꯁꯦ ꯏꯊꯟꯇꯅ ꯁꯨꯕ ꯏꯪꯈꯣꯜꯅꯤ ꯍꯣꯏꯅꯤ ꯏꯃꯥ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦ ꯑꯩꯈꯣꯏ ꯑꯥꯗꯗꯤ ꯏꯪꯈꯣꯜꯒꯅꯤ ꯑꯃꯠꯇ ꯎꯅꯗ꯭ꯔꯦꯗ ꯌꯣꯡꯅꯅꯤ ꯀꯔꯤꯝꯇ ꯊꯥꯕ ꯌꯥꯗꯦ ꯆꯥꯛꯈꯨꯝ ꯆꯪꯗꯨꯅ ꯆꯐꯨ ꯄꯨꯊꯣꯛꯅ ꯆꯥꯛ ꯆꯥꯔꯕ ꯃꯇꯝꯅꯤ ꯏꯪꯈꯣꯜꯒꯗꯤ ꯂꯥꯞꯅ ꯊꯝꯈ꯭ꯔꯣ ꯑꯣꯟꯊꯣꯛꯅꯁꯨ ꯐꯖꯅ ꯊꯥꯈ꯭ꯔꯦ ꯏꯃꯥꯅ ꯐꯅꯕꯨ ꯋꯥꯔꯝꯒꯅꯤꯅꯤ ꯏꯃꯥꯅ ꯍꯣꯠꯅꯔꯤꯕ ꯃꯌꯥꯝꯁꯦ ꯏꯃꯥ ꯈꯪꯗꯦꯗ ꯑꯩꯈꯣꯏꯒꯤꯗꯤ ꯀꯃꯥꯏꯅ ꯍꯤꯡꯗꯣꯔꯤꯕ ꯑꯣꯟꯊꯣꯛꯅ ꯋꯥꯈ꯭ꯔꯦ ꯄꯣꯠꯆꯩ ꯑꯃꯠꯇ ꯊꯥꯕꯁꯨ ꯌꯥꯗꯦ ꯇꯧꯔꯤꯕ ꯏꯃꯥꯒꯤ ꯏꯪꯈꯣꯜ ꯃꯌꯥꯝꯁꯦ ꯎꯕꯗ ꯑꯣꯟꯊꯣꯛꯅꯅꯦ ꯀꯜꯂꯛꯈ꯭ꯔꯦ ꯑꯗꯨꯅꯤ ꯑꯩꯅ ꯍꯥꯏꯗꯤꯅꯦ ꯌꯣꯡꯅ ꯂꯩꯕ ꯃꯐꯝꯗ ꯀꯣꯛꯀꯤ ꯂꯪꯊꯣꯛꯑꯝꯃꯣꯏꯅ ꯍꯥꯏꯔꯤꯕꯅꯤ ꯌꯨꯝꯗ ꯍꯥꯏꯔꯦ ꯀꯅꯥꯝꯇ ꯂꯩꯇꯦ ꯏꯆꯥꯅꯨꯄꯤ ꯃꯊꯟꯇꯅꯤ ꯄꯣꯛꯆꯔꯤꯕ ꯅꯈꯣꯏ ꯑꯅꯤ ꯂꯥꯛꯇꯨꯅꯅꯦ ꯏꯃꯥꯒꯤ ꯆꯥꯎꯔꯕ ꯏꯪꯈꯣꯜꯁꯦ ꯍꯣꯠꯅꯗꯨꯅ ꯍꯤꯡꯉꯔꯣꯏꯅ ꯍꯥꯏꯔꯤꯕꯅꯤ ꯑꯗꯨ ꯍꯥꯏꯒꯦꯅꯁꯨ ꯏꯃꯥꯅ ꯀꯧꯔꯤꯕꯅꯤ ꯌꯦꯡꯉꯨ ꯏꯃꯥꯅ ꯀꯜꯂꯤꯉꯩꯗꯅꯦ ꯂꯥꯛꯇꯅ ꯌꯨꯝꯐꯝꯁꯤꯒ ꯂꯩꯅꯕꯒꯤ ꯇꯧꯔꯣ ꯅꯪ ꯍꯥꯏꯔꯦ ꯅꯊꯟꯇꯅꯤ ꯃꯐꯝ ꯑꯗꯣ ꯂꯩꯕꯗ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯈꯪꯉꯕꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯅꯕꯒꯤ ꯇꯧꯔꯣ ꯍꯥꯏꯔꯤꯕꯅꯤ ꯃꯐꯝ ꯑꯗꯨ ꯄꯣꯠꯆꯩ ꯑꯃ ꯊꯥꯅ ꯆꯥꯅꯤꯡꯉꯥꯏ ꯂꯩꯇꯕ ꯖꯒꯥꯗꯨꯕꯨ ꯀꯃꯥꯏꯅ ꯍꯤꯡꯒꯗꯧꯔꯤꯕꯅꯣ ꯀꯥꯟꯅꯗꯦ ꯏꯃꯥꯅꯅꯦ ꯉꯥꯡꯉꯤꯕꯁꯦ ꯅꯪꯁꯨ ꯑꯃꯨꯛꯇꯪꯗꯤ ꯈꯜꯂꯨ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯇꯨꯅꯅꯦ ꯂꯩꯅꯕꯒꯤ ꯇꯧꯔꯔꯣꯏꯅ ꯏꯕꯦꯝꯃꯗꯁꯨ ꯑꯩꯅ ꯍꯥꯏꯈ꯭ꯔꯕꯅꯤꯀꯣ
ꯁꯤꯁꯦ ꯏꯃꯥꯅꯅꯦ ꯉꯔꯥꯡ ꯏꯪꯈꯣꯜꯗꯒꯤ ꯍꯦꯛꯄ ꯄꯣꯠꯆꯩꯁꯤꯡꯅꯤ ꯂꯐꯨ ꯊꯣꯔꯣꯁꯤꯒ ꯂꯐꯣꯏ ꯂꯐꯥꯡ ꯈꯔꯒꯅꯤ ꯏꯆꯥꯅꯨꯄꯤꯗꯣ ꯂꯐꯣꯏ ꯌꯥꯝꯅ ꯄꯥꯝꯕꯅꯤ ꯍꯥꯟꯅꯗꯤ ꯃꯥꯇꯅꯤ ꯌꯨꯝꯗ ꯂꯐꯥꯡ ꯆꯥꯔꯤꯕ ꯃꯥꯒꯤꯅꯦ ꯆꯥꯅꯕꯩ ꯈꯔ ꯄꯨꯕꯤꯈꯣꯁꯦ ꯑꯗꯨꯒꯒꯤꯅꯦ ꯎꯁꯣꯏꯗꯣ ꯈꯔ ꯍꯥꯞꯄꯤꯒꯦꯅ ꯇꯧꯕ ꯑꯗꯨꯗꯤ ꯏꯃꯥꯅ ꯂꯣꯏꯅ ꯁꯣꯏꯕꯨꯝ ꯁꯦꯝꯗꯅꯅꯦ ꯈꯔ ꯇꯧꯅ ꯆꯥꯅꯍꯅ ꯂꯣꯏꯈ꯭ꯔꯦ ꯏꯪꯈꯣꯜꯗꯅꯦ ꯆꯠꯇꯅ ꯎꯁꯣꯏꯗꯣ ꯌꯥꯜꯂꯨꯕꯁꯨ ꯉꯝꯗꯦꯗꯣ ꯅꯪꯁꯨꯅꯦ ꯊꯦꯡꯉꯩ ꯂꯥꯛꯑꯃꯅ ꯀꯔꯤꯝꯇ ꯑꯍꯦꯟꯕ ꯄꯣꯠꯁꯦ ꯍꯦꯛꯄ ꯅꯪꯗꯔꯦ ꯁꯦ ꯑꯍꯦꯛꯄ ꯈꯔꯁꯦ ꯄꯨꯈ꯭ꯔꯣꯀꯣ ꯀꯣꯕꯤꯅꯤ ꯀꯩꯅꯤ ꯂꯣꯏꯅ ꯍꯥꯞꯄꯕꯅꯤ ꯃꯥꯏꯔꯦꯟ ꯁꯤꯡꯒ ꯍꯥꯞꯄꯕꯅꯤ ꯑꯣꯟꯊꯣꯛꯅ ꯍꯥꯎꯈ꯭ꯔꯕ ꯃꯥꯏꯔꯦꯟꯅꯤ ꯑꯣꯟꯊꯣꯛꯅ ꯊꯨꯝꯕꯅꯤ ꯏꯕꯦꯝꯃꯗꯤ ꯌꯥꯝꯅ ꯄꯥꯝꯕꯅꯤ ꯍꯥꯏ ꯇꯣꯝꯕꯤ ꯑꯣ ꯇꯣꯝꯕꯤ ꯂꯥꯎꯅꯦ ꯄꯣꯠꯆꯩ ꯊꯥꯡꯗꯣꯔꯣ ꯂꯥꯎ ꯂꯨꯝꯕꯅ ꯂꯣꯏꯔꯤꯅꯦ ꯇꯧꯔꯤꯁꯦ ꯀꯥꯏ ꯆꯠꯈ꯭ꯔꯅꯣ ꯈꯪꯗꯦ ꯃꯁꯤꯒꯤ ꯅꯨꯄꯤ ꯑꯁꯤꯗꯤꯅꯦ ꯌꯣꯡ ꯃꯔꯛꯁꯤꯒꯅꯦ ꯌꯨꯝꯗ ꯊꯥꯗꯣꯛꯑꯃ ꯀꯗꯥꯏꯗꯨꯝ ꯆꯠꯈ꯭ꯔꯕꯅꯣ ꯊꯣꯡꯒ ꯂꯣꯏꯅ ꯍꯥꯡꯗꯣꯛꯅ ꯂꯩꯅꯦ ꯇꯧꯔꯤꯁꯦ ꯍꯥꯏ ꯇꯣꯝꯕꯤ ꯂꯥꯛꯑꯦ ꯀꯔꯤꯅꯣ ꯈꯪꯗꯦꯍꯦ ꯏꯄꯥ ꯄꯥꯈꯠꯂꯗꯅ ꯃꯅꯤꯡꯗꯅꯦ ꯀꯣꯟ ꯐꯦꯡꯉꯝꯕꯅꯤ ꯌꯥꯔꯦ ꯈꯪꯉꯦꯁꯦ ꯄꯣꯠꯆꯩꯁꯤꯃ ꯊꯥꯡꯗꯣꯛ ꯅꯃꯥꯅ ꯍꯥꯄꯛꯄꯅꯤ ꯂꯨꯝꯕꯅ ꯂꯣꯏꯔꯦ ꯑꯝꯇ ꯊꯥꯡꯗꯧꯅꯤꯍꯦ ꯀꯔꯤꯅꯣ ꯑꯃꯨꯛ ꯌꯦꯡꯗꯅ ꯅꯣꯛꯇꯨꯅ ꯂꯩꯔꯤꯗꯨꯕꯨ ꯑꯩꯉꯣꯟꯗ ꯄꯣꯠꯆꯩ ꯃꯌꯥꯝꯁꯦ ꯑꯝꯇꯪ ꯊꯥꯡꯗꯧꯅꯦ ꯃꯈꯥꯗ ꯀꯩꯅꯣ ꯅꯣꯛꯅꯤꯡꯗ꯭ꯔꯗꯤ ꯄꯣꯠꯆꯩꯗꯨꯒ ꯅꯀꯣꯛꯇ ꯍꯥꯞꯀꯠꯂ ꯄꯨꯔꯦ ꯈꯨꯠꯇꯨꯒ ꯃꯥꯏꯔꯦꯟꯗꯨꯒ ꯄꯥꯏꯔ ꯎꯕꯗꯗꯤ ꯀꯌꯥꯗꯤ ꯅꯣꯛꯅꯤꯡꯈ꯭ꯔꯦꯗꯣ ꯐꯔꯦ ꯀꯗꯥꯏ ꯌꯣꯡꯅꯦ ꯎꯗ꯭ꯔꯤꯉꯩꯗ ꯄꯣꯠꯆꯩꯗꯣ ꯄꯨꯁꯜꯍꯧꯈꯤꯒꯦ ꯃꯐꯝ ꯆꯥꯅ ꯊꯝꯃꯨꯀꯣ ꯅꯃꯥꯅꯅꯦ ꯆꯥꯅꯕ ꯍꯥꯄꯛꯄꯅꯤ ꯑꯗꯣ ꯌꯦꯡꯉꯨ ꯅꯪꯕꯨ ꯀꯩꯅꯣ ꯌꯨꯝꯗ ꯂꯐꯣꯏ ꯂꯐꯥꯡ ꯆꯥꯏꯌꯦꯅ ꯍꯥꯏ ꯅꯪꯒꯤ ꯅꯍꯥꯟ ꯃꯈꯩꯗꯤ ꯑꯩꯕꯨ ꯈꯪꯗꯦ ꯉꯁꯤꯇꯕꯨ ꯈꯪꯉꯤ ꯅꯣꯏ ꯏꯃꯥꯅ ꯍꯥꯏꯔꯒ ꯑꯁ ꯌꯨꯝꯗ ꯄꯥꯟꯕꯗꯨꯒ ꯑꯗꯨꯝ ꯆꯥꯕꯅꯤꯗ ꯌꯨꯝꯗꯗꯤ ꯆꯥꯕꯤꯅꯕ ꯂꯩꯇꯦꯗꯣ ꯑꯗꯨꯒꯗꯤ ꯂꯐꯣꯏꯁꯤꯡꯗꯣ ꯄꯥꯝꯃꯨꯏꯅ ꯆꯥꯕꯒꯤ ꯋꯥꯅꯤ ꯍꯧꯖꯤꯛꯇꯤ ꯀꯗꯥꯏ ꯆꯥꯕ ꯉꯝꯗꯣꯏꯅꯣ ꯌꯨꯝꯒꯤ ꯄꯥꯜꯂꯗꯨꯒ ꯆꯥꯕꯒꯤ ꯋꯥꯅꯤ ꯂꯩꯔꯒꯗꯤ ꯀꯗꯥꯏꯗꯤ ꯆꯥꯅꯤ ꯍꯥꯏꯒꯦ ꯐꯔꯦ ꯀꯗꯥꯏ ꯄꯣꯠꯆꯩꯁꯤꯡꯗꯣ ꯄꯨꯁꯤꯟꯅꯕꯒꯤ ꯇꯧꯈꯤꯒꯦ ꯍꯣꯔꯦꯟꯅꯦ ꯌꯣꯡꯅ ꯄꯨꯈ꯭ꯔꯒ ꯑꯃꯨꯛ ꯑꯩꯉꯣꯟꯗ ꯑꯃꯨꯛꯅꯦ ꯉꯥꯡꯅ ꯇꯣꯔꯅꯤ ꯄꯣꯠꯆꯩ ꯃꯌꯥꯝꯗꯣ ꯍꯥꯟꯅ ꯑꯝꯇꯪ ꯄꯨꯁꯤꯟꯈꯤꯒꯦ ꯄꯤꯔꯣ ꯀꯗꯥꯏ ꯌꯣꯡꯁꯤꯡꯁꯤꯅꯅꯦ ꯌꯦꯡꯗꯨꯅ ꯂꯩꯔꯤꯁꯦ ꯄꯣꯠꯆꯩꯁꯤꯡꯗꯣ ꯂꯣꯏꯅ ꯄꯨꯁꯜꯂꯒꯅꯦ ꯊꯣꯡ ꯊꯥꯡꯁꯤꯡꯗꯣ ꯂꯣꯏꯅ ꯍꯥꯡꯗꯣꯛꯅ ꯊꯝꯃꯨ ꯑꯗꯨꯒꯅꯦ ꯌꯣꯡꯅ ꯑꯃꯃꯝꯇ ꯅꯥꯏꯅꯅꯦ ꯄꯨꯔꯒ ꯆꯠꯍꯜꯂꯨ ꯈꯪꯉꯕ꯭ꯔꯣ ꯌꯣꯡꯁꯤꯡ ꯍꯔꯥꯎꯅꯕꯒꯤꯅꯤ ꯄꯣꯔꯛꯏ ꯄꯣꯠꯆꯩ ꯃꯌꯥꯝꯁꯦ ꯍꯣꯏ ꯌꯥꯔꯦ ꯈꯔ ꯉꯥꯡꯉꯗꯤ ꯉꯥꯡꯕ ꯑꯃ ꯐꯪꯉꯦꯅ ꯄꯉꯥꯡꯗ ꯍꯦꯛ ꯉꯥꯡꯉꯗꯅ ꯑꯩꯁꯨꯅꯦ ꯐꯅ ꯌꯥꯝꯅ ꯍꯩꯁꯤꯡꯉꯕꯅꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯕꯗꯒꯤ ꯈꯪꯉꯕ꯭ꯔꯣ ꯑꯁꯨꯝꯅ ꯌꯨꯝꯒꯤ ꯅꯤꯄꯥ ꯑꯗꯨꯅ ꯃꯥꯒꯤ ꯃꯅꯦꯝꯕꯣꯛ ꯑꯗꯨꯅ ꯁꯣꯏꯕꯨꯝ ꯊꯣꯡꯕ ꯄꯤꯖꯔꯛꯄ ꯑꯗꯨ ꯑꯣꯟꯊꯣꯛꯅ ꯍꯥꯎꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯆꯤꯡꯗ ꯂꯥꯛꯇꯨꯅ ꯋꯥ ꯌꯥꯟꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯂꯝꯃꯤ ꯍꯥꯏꯔꯤꯕ ꯅꯤꯄꯥ ꯑꯗꯨꯗꯤ ꯁꯣꯏꯕꯨꯝ ꯑꯗꯨ ꯃꯇꯧ ꯀꯔꯝꯅ ꯁꯦꯝꯃꯤ ꯍꯥꯏꯕꯁꯦ ꯈꯪꯗꯕ ꯃꯔꯝꯅ ꯋꯥ ꯀꯣꯛꯊꯣꯡ ꯑꯃ ꯌꯥꯜꯂꯒ ꯃꯌꯨꯝꯗ ꯄꯨꯗꯨꯅ ꯂꯥꯛꯂꯒ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨꯗ ꯁꯦꯝꯗꯨꯅ ꯊꯣꯡꯉꯨ ꯍꯥꯏꯗꯨꯅ ꯄꯤꯔꯝꯃꯤ ꯅꯣꯏꯒꯤꯅꯦ ꯏꯃꯥꯅ ꯊꯣꯡꯉ ꯄꯤꯖꯩꯗꯣ ꯑꯣꯟꯊꯣꯛꯅ ꯍꯥꯎꯈ꯭ꯔꯦ ꯁꯦ ꯅꯪꯁꯨꯅꯦ ꯊꯣꯡꯉꯣ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯋꯥꯁꯤꯕꯨ ꯃꯇꯧ ꯀꯔꯝꯅ ꯊꯣꯡꯗꯣꯏꯅꯣ ꯃꯁꯤꯅ ꯉꯥꯡꯉꯤꯁꯤꯕꯣ ꯑꯁꯨꯛ ꯂꯤꯈ꯭ꯔꯕ ꯋꯥꯁꯤꯕꯨ ꯀꯃꯥꯏꯅ ꯁꯦꯝꯃꯒ ꯊꯣꯡꯗꯣꯏꯅꯣ ꯑꯩꯕꯨ ꯏꯃꯥ ꯄꯣꯛꯀꯤ ꯆꯥꯔꯛꯇꯤꯅꯤ ꯑꯩꯈꯣꯏ ꯏꯃꯥꯅ ꯀꯔꯤ ꯏꯟꯁꯥꯡ ꯄꯤꯖꯔꯕꯅꯣ ꯈꯪꯗꯦꯅꯤ ꯑꯩꯈꯣꯏ ꯏꯃꯥꯅꯗꯤ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯐꯥꯎꯕ ꯋꯥ ꯊꯣꯡꯗꯨꯅ ꯄꯤꯖꯗ꯭ꯔꯤ ꯀꯔꯤꯅꯣ ꯈꯪꯗꯦ ꯑꯃꯨꯛ ꯍꯪꯉꯨꯔꯕꯗꯤꯅꯦ ꯄꯪꯉꯤꯒ ꯁꯤꯡꯉꯤꯒꯥꯏꯅ ꯉꯥꯡꯉꯅꯤ ꯇꯧꯔꯤꯁꯦ ꯀꯩꯅꯣ ꯍꯧꯖꯤꯛꯄꯨ ꯑꯣꯏꯅ ꯇꯧꯒꯗꯣꯔꯤꯕ ꯎꯄꯥꯏꯁꯤꯕꯣ ꯃꯇꯧ ꯑꯁꯨꯝ ꯇꯧꯗꯨꯅ ꯍꯥꯏꯔꯤꯕ ꯌꯨꯝꯒꯤ ꯅꯨꯄꯤ ꯑꯗꯨ ꯇꯧꯐꯝ ꯈꯪꯗ꯭ꯔꯗꯨꯅ ꯍꯥꯏꯔꯤꯕ ꯋꯥ ꯀꯣꯛꯊꯣꯡ ꯑꯗꯨꯗ ꯃꯇꯧ ꯀꯔꯝꯅ ꯊꯣꯡꯗꯣꯏꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯀꯩꯅꯣ ꯃꯣꯏ ꯇꯥꯃꯣꯕꯨ ꯁꯣꯅꯣ ꯆꯨꯔꯕ꯭ꯔꯣ ꯋꯥ ꯀꯣꯛꯊꯣꯡꯁꯤꯕꯨ ꯄꯨꯗꯨꯅ ꯂꯥꯛꯂꯒ ꯑꯩꯉꯣꯟꯗ ꯃꯁꯤꯕꯨ ꯍꯤꯟꯖꯥꯡ ꯊꯣꯡꯉꯣꯏ ꯏꯪꯈꯣꯜ ꯕꯦꯔꯥ ꯈꯥꯒꯗꯕ ꯋꯥꯁꯤꯕꯨ ꯍꯤꯟꯖꯥꯡ ꯊꯣꯡꯉꯣꯏ ꯍꯩ ꯇꯨꯃꯤꯟ ꯂꯩꯌꯨ ꯅꯣꯏ ꯏꯃꯥꯅꯅꯦ ꯋꯥꯅ ꯊꯣꯡꯉꯦ ꯑꯩꯅ ꯊꯣꯡꯉ ꯄꯤꯖꯔꯦ ꯑꯣꯟꯊꯣꯛꯅ ꯍꯥꯎꯈꯔꯦ ꯐꯨꯠꯂꯨ ꯃꯩꯗꯕꯨ ꯃꯨꯟꯗꯕ ꯂꯩꯕ꯭ꯔꯣ ꯀꯨꯏꯅ ꯐꯨꯠꯂꯨ ꯀꯨꯏꯅ ꯁꯤꯡꯗꯣ ꯉꯔꯪ ꯊꯥꯖꯤꯜꯂꯒ ꯎꯄꯤꯗꯣ ꯍꯥꯞꯆꯤꯜꯂꯒ ꯐꯨꯠꯂꯨ ꯃꯨꯟꯗ꯭ꯔ ꯌꯦꯡꯉꯨ ꯑꯩ ꯈꯪꯗꯦ ꯑꯩꯅ ꯍꯜꯂꯛꯄꯗ ꯍꯤꯟꯖꯥꯡ ꯊꯣꯡꯗꯨꯅ ꯂꯣꯏꯔꯝꯒꯗꯕꯅꯤ ꯅꯣꯏ ꯏꯃꯥꯅ ꯑꯗꯨꯃꯥꯏꯅ ꯆꯞ ꯆꯥꯅ ꯊꯣꯡꯒꯗꯕꯅꯤ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯒꯅꯨꯍꯦ ꯀꯔꯤ ꯀꯥꯟꯅꯕꯗ ꯍꯩꯇꯦꯗꯤ ꯍꯥꯏꯅꯤꯡꯗꯦ ꯊꯣꯡꯅꯗꯤ ꯑꯝꯇꯪ ꯌꯦꯡꯉꯨꯗꯅ ꯀꯩꯅꯣ ꯆꯥꯁꯤ ꯑꯣꯟꯊꯣꯛꯅ ꯍꯥꯎꯈꯔꯦ ꯍꯤꯟꯖꯥꯡꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕꯅꯦ ꯑꯩ ꯀꯥꯎꯗ꯭ꯔꯤꯅꯦ ꯊꯣꯡꯉꯝꯃꯨꯀꯣ ꯑꯩꯅ ꯍꯜꯂꯛꯄꯗ ꯀꯩꯅꯣ ꯍꯧꯖꯤꯛꯄꯨ ꯑꯣꯏꯅ ꯇꯧꯒꯗꯣꯔꯤꯁꯤꯕꯨ ꯑꯁꯨꯛ ꯂꯤꯕ ꯋꯥꯁꯤꯕꯨ ꯁꯦꯝꯃꯒ ꯊꯣꯡꯉꯣꯏ ꯊꯣꯡ ꯌꯦꯡꯉꯒꯦꯍꯦ ꯀꯅꯥ ꯈꯪꯉꯤ ꯃꯩ ꯐꯪꯉ ꯃꯨꯟꯕꯁꯨ ꯏꯃꯥꯅ ꯊꯣꯡꯉꯤꯕꯅꯤꯅ ꯆꯥꯅꯔꯝꯒꯅꯤ ꯊꯣꯡꯅꯇ ꯌꯦꯡꯉꯒꯦ ꯐꯨꯠꯂꯒꯅꯦ ꯃꯨꯟꯖꯅꯤ ꯃꯔꯥꯏꯅ ꯃꯇꯧ ꯑꯁꯨꯝ ꯇꯧꯗꯨꯅ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯗꯨꯅ ꯋꯥ ꯑꯗꯣ ꯊꯣꯡꯉꯒ ꯄꯤꯖꯔꯝꯃꯤ ꯅꯤꯄꯥ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯋꯥ ꯊꯣꯡꯕ ꯏꯟꯁꯥꯡ ꯑꯗꯣ ꯆꯥꯗꯨꯅ ꯌꯦꯡꯂꯝꯃꯤ ꯀꯔꯤꯅꯣꯅꯦ ꯅꯪꯒꯤ ꯍꯤꯟꯖꯥꯡꯁꯤꯗꯤ ꯑꯃꯠꯇꯁꯨ ꯃꯨꯟꯗꯦ ꯅꯪꯒꯤ ꯍꯤꯟꯖꯥꯡꯁꯤ ꯆꯥꯔꯨꯕꯗꯒꯤ ꯏꯌꯥ ꯌꯥꯃꯥꯡꯒꯁꯦ ꯂꯣꯏꯅ ꯐꯔ ꯍꯥꯏꯔꯤꯅꯦ ꯇꯧꯔꯤꯁꯦ ꯅꯣꯏ ꯏꯃꯥꯅ ꯊꯣꯡꯕꯗꯤ ꯑꯣꯟꯊꯣꯛꯅ ꯍꯥꯎꯈ꯭ꯔꯦ ꯅꯪꯅ ꯊꯣꯠ ꯂꯥꯎꯔꯗꯅ ꯑꯣꯟꯊꯣꯛꯅ ꯍꯥꯎꯈ꯭ꯔꯦ ꯀꯃꯥꯏꯅ ꯊꯣꯡꯉꯤꯅꯣ ꯅꯪꯕꯨ ꯀꯩꯅೋ ꯑꯩꯁꯨ ꯉꯁꯥꯏꯗꯒꯤ ꯃꯩꯁꯥ ꯃꯔꯛꯁꯤꯒ ꯃꯨꯟꯅꯕꯅꯦ ꯑꯩꯅ ꯎꯄꯤꯗꯣ ꯊꯥꯖꯤꯜꯂꯒ ꯐꯨꯠꯂꯤꯕꯅꯤ ꯁꯨꯡꯃꯨꯟ ꯍꯦꯛ ꯃꯨꯟꯗꯦ ꯈꯪꯗꯦ ꯃꯣꯏ ꯇꯥꯃꯣꯅꯅꯦ
ꯈꯪꯗꯅꯅꯦ ꯍꯤꯟꯖꯥꯡꯗꯣ ꯑꯣꯟꯅꯔꯕ ꯀꯔꯤꯅꯣ ꯈꯪꯗꯦ ꯑꯩꯈꯣꯏ ꯏꯃꯥꯅ ꯄꯤꯖꯔꯛꯄ ꯏꯟꯁꯥꯡꯗꯣ ꯑꯃ ꯑꯣꯏꯔꯝꯒꯅꯤ ꯑꯁꯨꯃꯥꯏꯅꯕꯨ ꯊꯣꯡꯉꯒ ꯄꯤꯖꯔꯝꯒꯗ꯭ꯔꯣ ꯊꯥꯖꯗꯦꯗ ꯀꯩꯅꯣ ꯈꯪꯗꯦ ꯉꯁꯥꯏꯗꯒꯤ ꯐꯨꯠꯂꯤꯕꯅꯤ ꯁꯨꯡꯃꯨꯟꯅꯦ ꯃꯨꯟꯗꯦ ꯀꯅꯥꯅ ꯉꯝꯖꯗꯣꯏꯅꯣ ꯅꯨꯄꯤ ꯑꯗꯨꯅ ꯋꯥꯉꯩ ꯐꯨꯠꯂꯒ ꯍꯤꯟꯖꯥꯡ ꯑꯗꯨ ꯃꯨꯟꯗꯦ ꯍꯥꯏꯅ ꯉꯥꯡꯉꯦꯅ ꯃꯥꯒꯤ ꯅꯤꯄꯥ ꯑꯗꯨꯗ ꯁꯥꯎꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯅꯤꯄꯥ ꯑꯗꯨꯅ ꯀꯥꯟꯅꯗꯦ ꯅꯪꯅ ꯏꯟꯁꯥꯡꯗꯣ ꯊꯣꯡꯕ ꯍꯩꯇꯗꯨꯅ ꯇꯧꯔꯤꯕꯅꯤ ꯅꯣꯏꯒꯤ ꯌꯨꯝꯗ ꯆꯠꯂꯨꯁꯤ ꯑꯗꯨꯒꯅꯦ ꯅꯣꯏ ꯏꯃꯥꯗꯅꯦ ꯍꯤꯟꯖꯥꯡꯗꯨ ꯃꯔꯝꯗ ꯐꯖꯅ ꯍꯪꯉꯒꯅꯦ ꯊꯣꯡꯅꯕꯩ ꯇꯧꯁꯤ ꯃꯇꯧ ꯑꯁꯨꯝ ꯇꯧꯗꯨꯅ ꯍꯥꯏꯔꯤꯕ ꯅꯤꯄꯥ ꯑꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯣ ꯃꯌꯨꯝꯗ ꯆꯠꯇꯨꯅ ꯏꯟꯁꯥꯡ ꯑꯗꯨꯒꯤ ꯃꯔꯝꯗ ꯃꯃꯥꯗ ꯍꯪꯉꯨꯅꯕ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯣ ꯃꯌꯨꯝꯗ ꯆꯠꯂꯨꯁꯤ ꯍꯥꯏꯗꯨꯅ ꯍꯧꯔꯝꯃꯤ ꯃꯇꯝ ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨꯅ ꯉꯔꯥꯡꯇꯃ ꯆꯠꯂꯨꯏ ꯍꯥꯏꯗꯨꯅ ꯈꯨꯝꯂꯝꯃꯤ ꯑꯗꯨꯕꯨ ꯅꯤꯄꯥ ꯑꯗꯨꯅ ꯌꯥꯗ꯭ꯔꯗꯨꯅ ꯍꯤꯟꯖꯥꯡ ꯑꯗꯨꯒꯤ ꯃꯔꯝꯗ ꯑꯩ ꯈꯪꯗꯅꯗꯤ ꯇꯣꯛꯑꯔꯣꯏ ꯍꯥꯏꯗꯨꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯄꯥꯝꯗ ꯑꯃꯨꯛ ꯆꯠꯈꯤꯔꯝꯃꯤ ꯀꯔꯤꯅꯣꯅꯦꯍꯤ ꯅꯈꯣꯏ ꯑꯅꯤꯅ ꯀꯔꯤꯅꯣ ꯇꯥꯍꯥ ꯑꯃꯨꯛ ꯂꯥꯛꯂꯤꯕꯁꯤꯅ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯕꯒꯦꯅꯦ ꯏꯕꯦꯝꯃ ꯅꯪꯕꯨ ꯑꯁ ꯏꯃꯥꯅꯅꯦ ꯉꯔꯥꯡ ꯀꯔꯤ ꯏꯟꯁꯥꯡ ꯄꯤꯖꯔꯛꯂꯕꯅꯣ ꯈꯪꯗꯦ ꯃꯣꯏ ꯇꯥꯃꯣꯗ ꯋꯥ ꯀꯣꯛꯊꯣꯡ ꯑꯃ ꯄꯨꯔꯒ ꯑꯩꯉꯣꯟꯗ ꯊꯣꯡ ꯑꯣꯏꯅ ꯄꯤꯔꯦ ꯐꯨꯠꯄꯁꯦ ꯁꯨꯡꯃꯨꯟꯅꯦ ꯃꯨꯟꯗꯦ ꯑꯗꯣ ꯃꯥꯅ ꯍꯥꯏꯔꯤꯕ ꯑꯩꯅ ꯊꯣꯡꯕ ꯍꯩꯇꯗꯨꯅ ꯇꯧꯔꯤꯕꯅꯤ ꯏꯃꯥꯅꯅꯦ ꯃꯉꯣꯟꯗ ꯋꯥ ꯊꯣꯡꯕ ꯄꯤꯖꯔꯦ ꯑꯣꯟꯊꯣꯛꯅ ꯍꯥꯎꯈ꯭ꯔꯦ ꯏꯃꯥ ꯑꯗꯨꯒꯤꯅꯦ ꯑꯩꯉꯣꯟꯗ ꯍꯩꯇꯦꯅ ꯅꯉꯣꯟꯗ ꯍꯪꯉꯨꯆꯣꯅ ꯑꯩꯈꯣꯏꯅꯤ ꯂꯥꯛꯂꯤꯕꯅꯤ ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯨ ꯋꯥꯕꯨ ꯀꯃꯥꯏꯅ ꯊꯣꯡꯉ ꯆꯥꯗꯣꯔꯤꯒꯦ ꯏꯍꯦ ꯁꯣꯏꯕꯨꯝꯅꯤ ꯁꯣꯏꯕꯨꯝ ꯋꯥ ꯑꯅꯧꯕꯗꯣ ꯏꯃꯥꯅꯅꯦ ꯎꯁꯣꯏ ꯈꯔ ꯁꯣꯏꯔꯒꯅꯦ ꯁꯣꯏꯕꯨꯝ ꯁꯦꯝꯕꯅꯤ ꯑꯗꯨꯅꯤ ꯃꯥꯅ ꯍꯥꯏꯔꯤꯕꯗꯨ ꯋꯥꯗꯣ ꯊꯣꯡꯂꯕꯗꯤ ꯀꯗꯥꯏꯗꯒꯤ ꯃꯨꯜꯂꯅꯤ ꯍꯥꯏꯒꯦ ꯄꯪꯕꯤꯁꯤꯗꯤ ꯀꯔꯤꯅꯣ ꯅꯪꯕꯨ ꯍꯥꯟꯅ ꯂꯩꯁꯥꯔꯤꯉꯩꯗ ꯏꯃꯥꯅ ꯄꯤꯖꯕꯗꯨꯕꯨ ꯀꯥꯎꯈ꯭ꯔꯕ꯭ꯔꯅꯦ ꯍꯣꯏꯅꯦ ꯃꯇꯝꯗꯨꯒꯗꯤ ꯅꯪꯗꯤ ꯄꯤꯛꯂꯤꯕꯅꯤꯅ ꯏꯟꯁꯥꯡꯗꯨ ꯃꯔꯝꯗ ꯀꯔꯤꯁꯨ ꯈꯪꯂꯝꯂꯣꯏ ꯁꯤꯅꯤ ꯎꯁꯣꯏ ꯍꯥꯏꯕꯗꯣ ꯑꯁꯤꯅꯤꯁꯦ ꯋꯥ ꯑꯅꯧꯕ ꯑꯁꯤꯁꯦ ꯁꯣꯏꯔꯒꯅꯦ ꯅꯝꯁꯟꯗꯨꯅ ꯄꯨꯝꯍꯜꯂꯒꯅꯦ ꯁꯦꯝꯕꯅꯤ ꯑꯗꯨꯕꯨ ꯁꯣꯏꯕꯨꯝ ꯀꯧꯔꯤ ꯏꯃꯥꯅꯅꯦ ꯉꯥ ꯑꯌꯥꯏꯕ ꯈꯔ ꯊꯥꯛꯑꯒ ꯅꯍꯥꯟ ꯊꯣꯡꯉ ꯄꯤꯖꯈꯤꯕꯅꯤ ꯃꯕꯥꯏꯗ ꯑꯗꯨꯅ ꯃꯥꯅ ꯍꯥꯎꯏꯅ ꯆꯥꯈꯤꯕꯅꯤ ꯅꯪꯁꯨꯅꯦ ꯍꯌꯦꯡ ꯑꯥꯗ ꯆꯠꯂꯒ ꯎꯁꯣꯏꯁꯦ ꯐꯖꯅ ꯁꯦꯝꯂꯣ ꯑꯗꯨꯒꯅꯦ ꯅꯝꯁꯟꯅ ꯊꯝꯂꯒꯅꯦ ꯁꯣꯏꯕꯨꯝ ꯁꯦꯝꯂꯒ ꯊꯣꯡꯉꯒ ꯆꯥꯋꯣ ꯈꯪꯉꯕ꯭ꯔꯣ ꯆꯠꯂꯣ ꯉꯜꯂꯤꯉꯩꯗꯅꯦ ꯌꯨꯝꯗ ꯍꯟꯅꯕꯒꯤ ꯇꯧꯔꯣ ꯑꯗꯨꯒꯅꯦ ꯏꯃꯥꯅ ꯇꯥꯛꯂꯤꯕ ꯁꯨꯃꯥꯏꯅ ꯊꯣꯡꯉꯨꯁꯦ ꯅꯣꯏꯗꯤ ꯏꯪꯈꯣꯜꯗ ꯎꯁꯣꯏ ꯃꯌꯥꯝ ꯑꯃ ꯁꯧꯏ ꯍꯥꯏꯗꯥꯏ ꯎꯁꯣꯏꯗꯣ ꯌꯥꯜꯂꯒꯅꯦ ꯑꯁꯨꯝꯅ ꯁꯣꯏꯕꯨꯝ ꯁꯦꯝꯃꯣ ꯑꯗꯨꯒ ꯊꯣꯡꯉꯣ ꯍꯣꯏ ꯏꯃꯥ ꯑꯗꯨꯝꯅ ꯈꯪꯂꯕꯗꯤ ꯍꯌꯦꯡꯗꯒꯤꯗꯤ ꯏꯪꯈꯣꯜꯗ ꯍꯧꯔꯤꯕ ꯎꯁꯣꯏ ꯃꯌꯥꯝꯗꯣ ꯁꯣꯏꯕꯨꯝ ꯍꯦꯛꯇ ꯁꯦꯝꯂꯒꯅꯦ ꯊꯣꯡꯉꯒ ꯏꯃꯥ ꯍꯣꯏ ꯅꯣꯛꯄꯨ ꯅꯣꯛꯅꯤꯡꯉꯤꯍꯦ ꯅꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧꯁꯤꯗꯤ